Anauba suspension of operation su agreement ke khujek pinakiba adugi makha tarakpa oina Central Lengakna Kuki National Organization KNO gi Hermon campu cheleb dagi samukom da Nouna hangnanaba thorang tawrakliba ase Manipur gi border district ta irang thoglaknaba maru hunbani haina Marine Frontal Organization Akanba wafam thamlakli Marine Frontal Organization na thadorakiba cherolamada Camp Honglaknaba plan asi yabangamloi yamna nungairoi thawung amani samukom hairiba mafam asi naga amadi atai furup singi yamna maru oiba lambida tabani masida machi kamjong rilram amadi border town oiriba moreda chatnariba mafam amani hairiba lambi asida khutlai paibagi camp Sajan Krabadi lambi asida santi laina chatpada akiba amadi khudong chadaba thokhanbagi machakne New Delhi da relocation tawrakliba asi thamoi shengna aruba issue sing pairakpada yelhomi sing soglak kadras chingnaba faurakle maramaduna asigumba kem thamge hairabadi kuki khun singa koiselaga leba mafam da thambiyu masina atopa furup singda akaiba pirakloi mamangda maringi khul singda landarakkhibagi thodok village gate mai thakibagi thodok maringi khunja singda purakkibagi thodok kaya khutlai paiba singna chathakre maramasina samu kom da nauna kem sagani hairibasi anauba irang ama thoknanaba barton tawbane Central Lengakna khudakta munna khanthaduna thawrang asi handokpiyu Wafam asi tadaba taragadi maring amadi naga furup ki hak amadi masa ngak thoknanaba hotnarakpada thokhaningdaba kaya lakani haina cherolasida section wa thamlakli